Sibe yadabagi hingini akoina hingisi iromdom hingba pameba migi makhada mina government thakpa pamdeba Churachandpurdagi sumai tok chelakpani akoi yum ikai tang ahum nungdangda loina thagrabanina noigi asugumba cheng khara hawai khara noina thaiba poche akoi di pamde akoi gi mafamda hanjalaga akoi iromdom hingba pamisi ana ye yaurokpa matamdadi akoi se adugi matik ware Guwahati da chatlaga operation tawbaise lupa 5,500 tarana yaba mafam laba MLA manti mayamna su haigare ko atha adugi manungda mai hanjanba yaba mafam hanjanane adubu kharagakti kangbai phokchakai hongjanna yaurabanina khoiju khoigi yumda hanjanninge ba Aikoina Churachandpurdagi chelakpa matamda oinamda yorokpa matamda khoina nungaiba ibu akoina adu wana khoise maitai lebak sibu yoraroi na khallaga thawai wana chelakhibado adu matamda moina sidai changjapam phirambado adu matamduma akhoi wakhal nungaigi haidi akhoigi thawai sibokti hinge khallaga ko adugi matamda moina akhoigi damak sinbiba langbiba adugi matamda moina akhoigi damak wabiba mayamdo Muigi kalapu oisinu mera paibi oisinu organization mayamsina oinamgi mayamsina akoibu support tawraga akoibu taram oktana lerambado adu mu nungaiba leite nungaibadi adubu leiraba matung khida khoise ahambada gara high school da leiko gara high school da leiram matungda sahi amabokti akoise government gi side tagi oisinu parja mayamna oisinu mateng tawraga khoise chaba thakpagi oina adum ana ye khara yaw taraga su government gi side tagi di phangdraga su akoigi ana ye yaurokpa matamdadi khoise adugi matik ware nungaitre haiba matamdi akoi sida operation tawgadawba mi su yame adagi diabetes lebe yawe bp lebe yawe hidak si leptana chaba mi lawe adu sigi mayam ji marak sida moigi doctor lakpa matamda piri sidi khara khaktane mamal atang basa da baya da bala matamdadi akoi satagi leyeba hauji khoi itei ama leiri sisu guli amada lupa chamagi mathakneba adu guli dara lawu matamda lupa 5,000 chama chani de dum changeba mana sari be hidakse sigumbagi problem je tawu matamda ikhoise haningai leitana wareba chaba thakpagi di khoi government na cha pijai adubu government na pijai na ikhoi tumina phamaga leibe yadeba haidi narak yalakpa matamda ikhoi paisa leite angang nare e natraga isamak nare e haji ayinga salo na rukui lok leihong matamda su naba matamda ikhoise government gi side tagi adugumbada phangbana teba doctor lakpa matamda hidak kharapi aduna pharaga phare phatraga di koi side ta yengaga adudi sugumba ana eki maramdagi ikoi paisa gi problem da koina yam waieba awa ana se yam thengnareba adagi operation lakpa matamda su government gi side tagi 10,000 am kai ama pangakpa yawe pangakta su yawe pangakta sidi ikoi private ona ranai tawjareba aduna akoi kem sida hoji nupa nupi khaktana akoi mai gi ngamba thakta khoi thabak wana suba chatneiba maramdi ana ayektugi khanaraga hoji chu operation tawgadawba mi bhaidam leiriyeba leibase akoi ngarang na handa loiba mi su yawe mamangda tawgiba mi su yawe sigi singje phangba su yawe phangda su yawe Guwahati da chatlaga operation tawbaise lupa 5,500 tarana yaba mafam laba sigumba problem mayam se akoi karai dagi paisa noba sengna haraga aduidi angam thabak se migi suwa haide akoi se thiba chatleba sujaragena sigumbagi maramda akoi se yamna hainanga leitana ware adubu hoji akoi na ware haraga su sibadi yadabani akoi adum charaga hingi government na tha ibanina akoi gi hak khoi gi phangpham thokpa moina tha amada lupa 1,000 yenni haiba adugumba dusu phangdrabanina akoi gi ahum lakti phange ahum lakti phange khoina lakpa chidagi adudagi hena kanaba se phangdeba ahum lak phangbadagi hena sibe yadabagi hingini akoina hingise akoi gi leiphamuk nungaiba leiponte sengna haraga khoi iromdom hingba pameba migi makhada mina government na thakpa pamdeba ai khakta nateba se leiriba mi mayam se loina bakneba mai gi ngamnaba loina suraga chaneyeba magi senthok loi leyeba MLA manti mayam na su haigare ko tha aduki manungda mai hanjanba yaba pham hanjanane adubu kharagakti kangbai phokchakai hongjanna yaurabanina adugi maramsida akhoi su hongjanba yagadra khanjai haitare adugi maramda khoigi yumda hanjanninge ba akhoi gi lebak ki khanba lucingba akhoi lebak pu nungsibiba ima lebak pu nungsibiba athauba ama darkar oyena khalle ai wakhanda politics kaya na sanaba kokni na akhoi na adu
manung yong na di koi su kanjan bangam de ba maram de koi lai lesu hai besu nate khara suraga koi gi taujaraga hingjaba mini na adugumba kok tu di koi na laksan bangam de adubo koi na kanjaba di koi na wa na je lai si sidang di hongbo pora ga koi bo koi gi lai pham da hanjal han bi ba irang se loisan bi ba si khakta ni koi na khan ba